ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯇꯥꯡꯉꯦ ꯑꯩꯗꯤ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯗꯤ Hello everyone, welcome back to my vlog. ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯤꯗ ꯅꯦꯁꯅꯦꯜ ꯁꯤꯜꯛ ꯑꯦꯛꯁꯄꯣ ꯑꯃ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯀꯨꯏꯔ ꯃꯥꯜꯂꯦ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯈꯛꯇ ꯈꯪꯗ ꯉꯥꯏꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯂꯥꯁ ꯗꯦꯠꯅꯤ ꯉꯁꯤ ꯑꯔꯣꯏꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯏꯁꯦ 9 ꯇꯥꯗꯣꯔꯦ ꯄꯨꯡ 8ꯗ ꯂꯣꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯦ 9 ꯇꯥꯗꯣꯔꯦ ꯊꯣꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯒ ꯊꯣꯡꯁꯨ ꯄꯨꯡ 8ꯗ ꯂꯣꯜꯂꯦ ꯍꯥꯏ ꯌꯦꯡꯉꯨꯔ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤ ꯀꯩꯁꯨꯝ ꯇꯧꯅꯤꯡꯉꯥꯏ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯊꯦꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯗꯣ ꯁꯤꯗꯁꯨ ꯗꯤꯋꯥꯂꯤ ꯃꯦꯂꯥ ꯉꯁꯤꯗꯒꯤ ꯍꯧꯋꯦꯕ ꯑꯗꯨꯒꯤ ꯑꯗꯨꯁꯨ ꯉꯥꯛꯇꯪ ꯆꯠꯂꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯕꯗꯨꯗꯤ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯒꯦꯝꯁꯀꯨꯝꯕ ꯑꯗꯩꯗꯤ ꯈꯔꯗꯤ ꯐꯝꯃꯦ ꯆꯥꯅ ꯊꯛꯅꯕ ꯀꯩꯀꯥ ꯑꯗꯣ ꯉꯥꯛꯇꯪ ꯌꯥꯎꯔꯝꯃꯦ ꯑꯗꯨꯗꯨ ꯌꯥꯎꯔꯒ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯍꯜꯂꯛꯑ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯑꯗꯨꯝ ꯌꯦꯡꯉꯨꯔꯒꯦ ꯀꯃꯥꯏ ꯇꯧꯋꯦ ꯍꯥꯏꯕꯅꯣꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯌꯦꯡ ꯗꯤꯋꯥꯂꯤ ꯃꯦꯂꯥ ꯍꯌꯦꯡꯁꯤꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯕ ꯆꯠꯇꯣꯏꯅꯦ ꯈꯨꯠꯋꯥꯏ ꯄꯥꯏꯔ ꯇꯧꯕꯁꯦ ꯃꯤ ꯑꯗꯨꯝ ꯄꯥꯏꯔꯗꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯌꯦꯡꯁꯨ ꯆꯠꯇꯣꯏꯅꯦ ꯍꯌꯦꯡꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯗꯥꯟꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕꯁꯨ ꯂꯩꯕ꯭ꯔꯥ ꯍꯌꯦꯡꯗ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯕ ꯅꯠꯇꯦ ꯃꯣꯏ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯃꯔꯣꯟ ꯑꯃ ꯑꯅꯤ ꯀꯣꯏꯔꯦ ꯑꯗ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯇꯧꯕꯗꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦ ꯑꯗꯨꯁꯨ ꯅꯨꯃꯤꯠ 9 ꯈꯛꯇꯅꯤ ꯍꯥꯏꯌꯦ ꯃꯣꯏ ꯃꯅꯨꯡꯒꯤ ꯇꯧꯔꯤꯁꯤ ꯃꯥꯔꯥ ꯅꯨꯃꯤꯠ 9 ꯈꯛꯇꯔꯥ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯎꯜꯂꯛꯑꯒꯦ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 14 ꯆꯠꯂꯦ 30 ꯃꯤꯅꯤꯠ 35 ꯆꯪꯕ ꯃꯥꯜꯂꯦꯀꯣ ꯃꯤꯅꯤꯠ 10 ꯆꯪꯕ꯭ꯔꯥ 9 ꯇꯥꯗ꯭ꯔꯤꯉꯩ ꯊꯣꯛꯂꯛꯄꯅꯤ ꯐꯣꯟꯁꯦ ꯄꯥꯏꯔꯣ ꯊꯣꯛ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯁ꯭ꯄꯦꯁ ꯌꯥꯝ ꯂꯩ ꯌꯧꯔꯦ ꯁꯤꯗ ꯐꯖꯕꯒ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯤ ꯂꯣꯏ ꯂꯩꯊꯣꯛꯑꯝꯃꯅꯤ ꯃꯩ ꯃꯤꯠ ꯊꯛꯀꯠꯇ꯭ꯔꯣ ꯌꯥꯝꯃꯟꯈꯔꯦ ꯃꯩꯁꯦ ꯑꯇꯩ ꯅꯠꯇꯦ ꯁꯤꯒꯤ ꯑꯃ ꯐꯣꯀꯁ ꯂꯥꯏꯠꯁꯦ ꯍꯣꯏ ꯃꯈꯥꯗ ꯊꯥꯟꯊꯕ ꯑꯣꯏꯗꯤꯐꯕ ꯗꯤꯋꯥꯂꯤ ꯌꯧꯗꯣꯔꯦꯅ ꯇꯧꯔꯤꯖꯥꯠ ꯃꯣꯏꯁꯦ ꯁꯤꯅ ꯀꯩꯅꯣ ꯀꯦꯁꯔ ꯌꯥꯎꯋꯦ ꯇꯤꯀꯦꯠ ꯀꯛꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯛꯂꯣ ꯐꯔꯅꯤꯆꯔꯒꯤꯁꯦ ꯀꯣꯟꯅ ꯌꯦꯡꯁꯦ ꯍꯥꯟꯅ ꯗꯨꯀꯥꯟ ꯃꯆꯥ ꯌꯦꯡꯉꯨꯒꯤꯁꯦ ꯈꯨꯠ ꯋꯥꯏꯗ ꯍꯥꯏꯗꯤ ꯈꯨꯠ ꯌꯥꯝ ꯋꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯔ ꯏꯟꯇꯔꯅꯦꯁꯅꯦꯜ 1 ꯍꯥꯏꯌꯦ 1 2 3ꯒ ꯈꯥꯏꯗꯣꯛ ꯃꯥꯜꯂꯦ ꯇꯥꯡꯉꯝꯗꯣꯏꯗꯤ ꯑꯗꯣ ꯁꯤꯁꯦ ꯆꯪꯉꯨꯁꯤꯔꯥ ꯐꯖꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ ꯀꯔꯤꯅꯣ ꯗꯨꯕꯥꯏꯗ ꯁꯨꯠ ꯁꯦꯝꯕ꯭ꯔꯣ ꯍꯥꯎꯅꯤꯌꯦ ꯊꯥꯒꯠꯂꯤꯅꯤꯕ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯍꯥꯏꯌꯣ ꯁꯤꯒꯤ ꯒꯨꯖꯔꯥꯠꯀꯤ ꯁꯤꯁꯦ ꯁꯦꯡꯗꯕꯩꯗꯤ ꯈꯪꯗꯕ ꯇꯥꯡꯕꯅꯤ ꯌꯥꯝ ꯁꯤꯁꯦ ꯀꯥꯁꯃꯤꯔꯒꯤ ꯄꯥꯁꯃꯤꯅꯥ ꯁꯣꯜꯒ ꯌꯥꯎꯔꯝꯒꯅꯤ
क्या है प्राइस कितना है अलग अलग प्राइस 35 पासमिना सौ है Pashmina silk, sari. साड़ी Yeah. It's all sari. और जो थुपसल है पासमिना सौ होगा Only sari. ये साड़ी Price क्या बोला मैं? 3,500. 야 얘도 하이디 ꯑꯩꯈꯣꯏꯅ ꯃꯤꯅꯥ ꯕꯖꯥꯔꯗꯩ ꯂꯩꯕꯗꯣ 3,000 ꯑꯣꯏꯗꯅ ꯁꯤ ꯊꯑꯣꯏꯅ ꯅꯪ ꯇꯤꯟꯅꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯤ ꯍꯥꯞ ꯇꯥꯝꯃꯤ ꯁꯥꯔꯤ ꯐꯣꯜ Different design, same fabric. ꯂꯥ ꯌꯦꯡꯉꯨ ꯏꯁꯥꯗ Ito, Manipur. ꯑꯇꯣꯞꯄ ꯌꯦꯡꯉꯨ ꯏꯁꯥ 에, 야, 5,000에 시대야. 1,000원. 어쩌니? 왜 이게 내가 해? ये 250 का बना 250 अगरबत्ती की हाँ ये इस तरह से 나 신발 인시야 나 अगरबत्ती थमनबने इसमें दो मॉडल है मेरे पास हाँ ये इस तरह से थमनबदुमा लौरे ये बांग्लादेश फजैये सी फजै मसूसिगा दोनों की मौत है 못ገ니 못어보지 방어 ममन क्या हाँ क्या हाय इंटरनेशनल एंड लाइफस्टाइल है काश्मीरꯒꯤꯁꯦ ꯐꯖꯕ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯇꯥꯡꯉꯦ ꯃꯅꯨꯡꯒꯤꯁꯦ एंडिंग ऑफ ꯁꯤꯗ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯌꯥꯝ ꯇꯥꯡꯉꯦ ये सारी ये नहीं ꯐꯖꯩ ꯂꯣꯏꯅ ꯉꯁꯤ ꯂꯥꯁ ꯗꯦꯠ ꯑꯣꯏꯒꯨꯝ ꯑꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯗꯦ ꯇꯥꯡ ꯀꯌꯥꯗꯅꯣ ꯑꯃꯗ ꯁꯥꯡꯇꯣꯛꯈ꯭ꯔꯦ ꯕꯟꯖꯥꯔꯥ ꯃꯥꯔꯀꯦꯠꯇ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯇꯥꯡꯉꯝꯅꯤ ꯁꯤꯗꯤ ꯈꯪꯖꯗꯦꯗ ꯑꯁꯤꯒꯤ ꯐ꯭ꯔꯤ ꯒꯤꯐ ꯁꯤꯗ ꯃꯣꯏ ꯄꯣꯠ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯤꯐ ꯄꯤꯔꯤꯕꯔꯥ ꯈꯪꯗꯦ ꯀꯔꯤ ꯒꯤꯐ ꯐꯪꯗꯣꯏꯅꯣ खंगे येंगे ज्ञान तादे मोई नंबर है ना थैंक यू वेलकम ए कोई गिफ्ट फंगे करी यारम दोने सिबा हां तो सिरा क्या है ना मेगा ट्रेड फेयर है ना हां हां तो जे हां दो अ युम दा हां दो 회가 잘 시지 정하우다 버네 시지 쌍게 फर्नीचर फसा यावे कुशन कवर फजब यारमे लईजु लईसलुरे ये क्या साइज है फजै याम भैया ये कितने का है 1500
시험 정아 땅우리 땅 다음이가 이제 파자예 파자방 아까 이 단거냐 핫죠 하이디 람도 진드레드나 그래. 융아가 좀 참네 9,500. ꯑꯩꯗꯤ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯗ꯭ꯔꯣ ꯌꯦꯡꯉꯣ ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯇꯥꯡꯁꯨ ꯇꯥꯡꯉꯝꯒꯅꯤ ꯍꯥꯏꯗꯤ ꯐꯖꯅ ꯍꯛꯑꯒ ꯇꯧꯕꯅꯤꯅ ꯒꯤꯗ꯭ꯔꯤ ꯃꯌꯥꯝꯁꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯃꯣꯏ ꯋꯥꯔꯛꯁ ꯇꯨꯀꯠꯆꯩꯌꯦ ꯄꯥꯏꯕꯗ ꯂꯥꯏ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯅ ꯍꯥ ꯌꯥꯏ ꯐꯖꯩ 시기지 하니까 남는 거 쓰고. 시기지 해인 거 있다. 코너에서 파는 거. ꯌꯨꯝꯒꯤꯔꯥ ꯐꯖꯩ ꯁꯤꯁꯦ ꯑꯣꯟꯂꯥꯏꯟꯗꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯗ ꯁꯤꯒꯨꯝꯕꯁꯤꯕꯨꯗꯤ ꯔꯦꯠꯀꯥꯁꯦ ꯐꯖꯩ ꯍꯥꯏꯕ ꯑꯁꯤ ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯅꯣ ये इसका प्राइस हाँ Big size, 6 by 9. 65 65 तो कना कारपेट लाई दोनों हेमंद्रा. वाह दिखा दो इसमें ऑडियंस अदर्स असाई क्या से असाई फजा बगी असी जे फजा रा ममलती हूँ. असीने लाख अम योरमन chocolate हाँ किजा मनों की चा असीने ब्राउ असीने फजा दे अदे ने हो होंगे अच्छा 야, 저 빅드루지다. 왜? 신이 풍아. 빅 파이브 돼. 파이브 알았어. 아저씨 파이를 까나 레이도노. 이 풍아 뒤에는. 바보디 파자이. 이또디 삐요. 한테 자리네. 거기 사닝도요 있어. आई सुजा खितंग साग लगा दे मुझे बहुत कम लगाना आई चाहिए को हाँ कुल हम क्या आई चाहिए आई चाहिए हाय जुदी Faluda चागे faluda faluda हलुदा सिदा कुल्फी आई चानिंग दे कना पाए को ले हन बै थोक ले बा चा लोय ngam दे ngari manang doin cha theng nungdang da lak pa sida bu hen nungai bjan haidi mi hange dena mi yam kan chin bo oi ja halakpaga thengasi thengna bruno ngatang mapa puthokpigena tawi chalo pungdi tama thoi ta do mangasi ngasayu ngaktang thokpadai thongir chalo ngasai phangakpa gift to yengge kari non bruno cây vô làm đấy chẳng cây gì bol cả đây nữa giờ đúng gì chồng mân ice cream chai à chồng mân